ꯁꯣꯝꯅ ꯊꯣꯏꯁꯅꯥꯗꯨ ꯁꯪ ꯃꯆꯥꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯄꯥꯈꯠꯄꯒꯤ ꯃꯌꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ "ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯩ ꯆꯨꯞꯄꯁꯦ ꯍꯥꯏꯔꯣ?" ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯒ꯭ꯌꯥꯟ ꯇꯥꯔꯒ ꯇꯧꯁꯤꯗ, ꯅꯨꯡꯉꯥꯏꯔꯣꯏ ꯍꯧꯖꯤꯛꯇꯤ." ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯁꯣꯝꯗ ꯑꯗꯤꯇ꯭ꯌꯥꯁꯨ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯂꯒ ꯆꯤꯡꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯤꯇ꯭ꯌꯥ ꯃꯊꯥ ꯁꯥꯅ, "ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ?" ꯑꯁꯨꯝꯅ ꯊꯤꯕꯗ ꯄꯨꯡ 6:30 ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ, ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯁꯅꯥ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯊꯣꯡꯂꯣꯝꯗꯨꯗ ꯍꯥꯏꯐꯦꯠ ꯅꯝꯂꯒ ꯌꯦꯡꯉꯤ꯫ ꯊꯣꯡꯗꯨ ꯂꯣꯜꯂꯝꯗꯦ, ꯍꯥꯡꯂꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯇꯞꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯒ꯭ꯔꯨꯞ ꯈꯔ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯏ꯫ ꯊꯣꯏꯁꯅꯥ ꯇꯞꯅ ꯁꯪꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯝꯕꯅ ꯃꯐꯝꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯊꯋꯥꯏꯗ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄ ꯍꯧꯏ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯊꯣꯏꯁꯅꯥ ꯈꯣꯡꯊꯥꯡꯗꯨ ꯌꯥꯡꯈꯠꯅ ꯆꯠꯂꯤ꯫ ꯅꯨꯄꯥꯗꯨ ꯁꯪ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯟꯅ ꯂꯥꯎꯔꯦ, "ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ!" ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯥꯞꯇꯛꯅ ꯊꯣꯏꯁꯅꯥꯅ ꯆꯦꯜꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯦ, "ꯑꯁꯤꯗ ꯆꯦꯜꯂꯤ, ꯂꯥꯛꯑꯣ!" ꯑꯁꯤ ꯍꯥꯏꯔꯒ ꯒ꯭ꯔꯨꯞꯇꯨ ꯐꯨꯐꯨ ꯍꯧꯒꯠꯅꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯦ꯫ ꯊꯣꯏꯁꯅꯥ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯪꯒꯨ ꯑꯃ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯆꯦꯜꯂꯝꯕꯗꯨ ꯈꯣꯡꯊꯥꯡ ꯀꯟꯈꯠꯂꯤ꯫ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯊꯋꯥꯏꯗ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯆꯦꯜꯂꯤ, ꯃꯐꯝ ꯈꯪꯗ꯫ ꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯗꯨ ꯍꯦꯟꯗꯣꯔꯛꯂꯦ꯫ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯊꯦꯡꯕꯅ ꯃꯐꯝꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯝꯕꯤ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯂꯝꯕꯤꯗꯨ ꯀꯅꯥꯁꯨ ꯆꯠꯇꯦ꯫ ꯊꯣꯏꯁꯅꯥ ꯆꯤꯡꯆꯦꯞꯇꯨꯒꯤ ꯅꯥꯀꯟꯗ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩ꯫ ꯇꯥꯟꯅꯔꯛꯄ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯐꯝꯗꯨꯗ꯫ ꯊꯣꯏꯁꯅꯥꯗꯨ ꯄꯥꯈꯠꯇꯨꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯂꯩ꯫ ꯃꯈꯣꯜꯗꯨ ꯇꯥꯍꯟꯕ ꯌꯥꯗꯦ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯄꯨ ꯌꯧꯍꯟꯈꯤꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯣꯏꯁꯅꯥ ꯄꯥꯈꯠꯄꯅ ꯍꯦꯟꯕꯅ ꯅꯥꯀꯟꯗ ꯊꯩꯖꯤꯟꯕꯗ ꯎ ꯑꯀꯪꯕ ꯄꯩꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯂꯨꯔꯦ꯫ ꯃꯈꯣꯜꯗꯨ ꯍꯥꯏꯐꯦꯠꯇꯤ ꯊꯣꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯜꯗꯨ ꯇꯥꯔꯗꯨꯅ ꯃꯐꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯏ꯫ ꯅꯨꯄꯥꯗꯨ ꯊꯣꯏꯁꯅꯥꯅ ꯆꯦꯟꯕ ꯎꯕꯗ ꯇꯥꯟꯅꯔꯦ꯫ ꯊꯣꯏꯁꯅꯥ ꯍꯟꯅ ꯌꯦꯡꯕꯗ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯊꯣꯏꯁꯅꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯣꯝꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯂꯝꯖꯦꯜ ꯌꯥꯝ ꯌꯥꯡꯉꯤꯅ." ꯊꯣꯏꯁꯅꯥ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯠꯂꯩ ꯊꯨꯅ ꯊꯣꯏꯁꯅꯥꯕꯨ ꯐꯥꯈ꯭ꯔꯦ, ꯑꯗꯨꯒ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯆꯦꯞꯀꯤ ꯅꯥꯀꯟꯗ ꯊꯣꯏꯁꯅꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯈ꯭ꯔꯦ, ꯏ ꯈꯔꯁꯨ ꯇꯥꯔꯛꯏ꯫ ꯅꯨꯄꯥꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯆꯪꯁꯤꯜꯂꯛꯀꯅꯨ! ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ! ꯆꯪꯁꯤꯜꯂꯛꯀꯅꯨ!" ꯑꯃꯨꯛꯁꯨ ꯀꯞꯂꯒ ꯀꯟꯅ ꯂꯥꯎꯏ, "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ! ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯅꯨꯄꯥꯗꯨ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯑꯣ꯫ ꯀꯅꯥꯁꯨ ꯇꯥꯔꯣꯏ꯫ ꯅꯪꯅ ꯂꯥꯎꯔꯤꯕꯗꯣ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯗꯧꯔꯤꯕ, ꯍꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕ ꯂꯦꯞꯇ꯭ꯔꯤ, ꯑꯗꯨꯃꯛ ꯂꯥꯎꯔꯤ꯫ ꯅꯨꯄꯥꯗꯨ ꯈꯨꯠꯂꯩ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯃꯊꯛꯇ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯆꯪꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ, "ꯍꯣꯏ, ꯀꯅꯥꯅꯣ? ꯍꯥ? ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ?" ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯄꯥꯗꯨ ꯄꯥꯈꯠꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ, ꯃꯝꯕꯅ ꯎꯗꯕꯅꯤ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯔꯪ ꯆꯠꯂꯒ ꯃꯪꯂꯒ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯉꯛꯅ ꯆꯪꯂꯛꯏ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ꯫ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥ ꯃꯩꯔꯥꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯨꯗꯁꯨ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯏ, "ꯆꯪꯂꯛꯀꯅꯨ! ꯅꯪ ꯆꯪꯂꯛꯀꯅꯨ! ꯆꯪꯂꯛꯀꯅꯨ!" ꯃꯩꯔꯥꯕꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯕꯤꯃꯣꯇꯤꯗ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯅ ꯕꯤꯃꯣꯇꯤꯕꯨ ꯃꯐꯝꯗꯨꯗ ꯄꯨꯔꯛꯏ꯫ ꯕꯤꯃꯣꯇꯤ ꯇꯞꯅ ꯆꯪꯏ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ ꯊꯣꯏꯁꯅꯥꯅ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯃꯦꯀꯤꯔꯥꯖ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯔꯣꯃꯥꯟꯁ ꯇꯧꯔ ꯂꯩꯈ꯭ꯔꯖꯥꯠꯂꯣ?" ꯃꯣꯅꯤꯀꯥꯅ, "ꯇꯥꯅꯤꯡꯗꯦꯀꯣ." ꯃꯦꯀꯤꯔꯥꯖꯅ, "ꯀꯨꯏꯃꯟꯈ꯭ꯔꯦ ꯋꯥꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯂꯥꯞꯇꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ
ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯃꯣꯅꯤꯀꯥꯗꯤ ꯊꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨ ꯆꯠꯈ꯭ꯔꯦ, ꯃꯦꯀꯤꯔꯥꯁꯇꯤ ꯊꯋꯥꯁꯥꯗ ꯇꯞꯂꯤ ꯇꯞꯂꯤ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯩꯅꯣ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯤꯠꯆꯤ ꯍꯥꯏꯐꯦꯠꯇꯅ ꯌꯦꯡꯂꯨꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯃꯃꯥ ꯃꯄꯥꯕꯨ ꯏꯟꯊꯣꯛꯂꯒ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁ ꯆꯪꯂꯛꯄ ꯎꯕꯗ ꯑꯗꯨꯃꯛ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯇꯞꯅ, ꯑꯩꯅꯦ ꯃꯦꯀꯤꯔꯥꯁꯅꯦ, ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕ ꯊꯣꯏꯁꯅꯥ? ꯊꯣꯏꯁꯅꯥꯗꯨ ꯃꯦꯀꯤꯔꯥꯁꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯦ, ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ! ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯂꯤꯠꯂꯝꯕ ꯖꯦꯀꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯊꯣꯏꯁꯅꯥꯗ ꯂꯤꯠꯁꯤꯟꯕꯤ꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯃꯑꯣꯡꯗꯨ ꯇꯁꯦꯡꯅ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯀꯅꯥꯅ ꯅꯪꯕꯨ ꯑꯁꯤꯒꯨꯝꯅ ꯑꯣꯏꯍꯜꯂꯝꯂꯤꯕꯅꯣ? ꯊꯣꯏꯁꯅꯥꯗꯤ ꯑꯗꯨꯃꯛ ꯃꯦꯀꯤꯔꯥꯁꯀꯤ ꯃꯊꯥꯗ ꯀꯞꯂꯤ, ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯄꯤꯔꯥꯡ ꯑꯣꯏꯅ ꯆꯤꯟꯊꯗꯨꯅ꯫ ꯅꯨꯄꯥꯗꯨꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯤ ꯃꯥ ꯌꯦꯡꯅꯤꯡꯗꯦ, ꯌꯦꯡꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯃꯥꯅ ꯁꯦꯝꯂꯛꯄꯅꯤ, ꯀꯅꯥꯅꯁꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯃꯥꯗꯤ ꯌꯦꯛꯂꯒ ꯊꯝꯈ꯭ꯔꯦ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯃꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯩꯔꯥꯕ ꯍꯣꯏꯁꯨ ꯁꯟꯗꯦꯅꯤ ꯐꯦꯃꯤꯂꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯂꯨꯁꯤ, ꯃꯤꯠ ꯏꯪꯍꯟꯁꯤ ꯍꯥꯏꯗꯨꯅ ꯊꯧꯗꯔꯛꯏ꯫ ꯃꯝꯂꯦ, ꯊꯦꯡꯂꯦ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗꯅꯤ ꯃꯩꯔꯥꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯅꯥꯀꯟꯗꯒꯤ ꯕꯤꯃꯣꯇꯤꯅ꯫ ꯀꯔꯤꯅꯣ ꯁꯅꯥꯈ꯭ꯌꯥ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯣ? ꯐꯖꯅ ꯆꯨꯝꯅ ꯊꯧꯕꯤꯌꯨ ꯒꯥꯔꯤꯗꯣ꯫ ꯀꯩꯅꯣꯝꯃꯒꯤꯅꯤꯅꯦ ꯌꯥꯗ꯭ꯔꯤ ꯁꯤꯁꯦ꯫ ꯕꯤꯃꯣꯇꯤ ꯉꯛꯅ, ꯀꯔꯤ ꯌꯥꯗ꯭ꯔꯒꯦ? ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯔꯣ? ꯀꯔꯝ ꯇꯧꯅꯤ? ꯅꯠꯇꯦꯅꯦ, ꯅꯠꯇꯦ, ꯃꯤ ꯀꯧꯁꯤ ꯍꯥꯏꯔꯤꯔꯣ? ꯁ꯭ꯋꯥꯏꯁꯤꯗꯤ ꯋꯥꯛꯁꯣꯞꯁꯨ ꯑꯝꯇ ꯎꯗꯦ, ꯀꯝꯗꯧꯅꯤ? ꯕꯤꯃꯣꯇꯤꯗꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯕꯗꯨ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯈꯣꯟꯀꯠꯂ, ꯍꯩ, ꯑꯩ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ? ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯕꯅꯤꯅꯦ, ꯑꯗꯨꯒꯤꯅꯤꯅꯦ꯫ ꯕꯤꯃꯣꯇꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯕꯗꯨꯕꯣ? ꯅꯪ ꯑꯃ ꯑꯍꯟ ꯑꯣꯏꯔꯒ ꯅꯣꯁꯇ꯭ꯔꯣ ꯁꯨꯝ ꯆꯠꯂꯛꯏ꯫ ꯃꯅꯤꯡꯗꯒꯤ ꯃꯦꯀꯤꯔꯥꯁꯅ, ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯅꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯅꯥꯀꯟꯗꯒꯤ ꯃꯣꯅꯤꯀꯥ ꯃꯧꯄꯥꯗ ꯈꯨꯠꯁꯤꯟꯅ ꯁꯤꯛꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯅꯥꯔꯗꯨꯅ ꯃꯆꯦꯗ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯒ, ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯋꯥꯗꯣ꯫ ꯅꯪꯉꯣꯟꯗ ꯇꯥꯎ ꯍꯥꯏꯈ꯭ꯔꯕꯣ? ꯃꯣꯅꯤꯀꯥ ꯀꯦꯁꯤꯟꯅꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯤꯒꯤ ꯋꯥꯗꯨ ꯃꯇꯧ ꯇꯝꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯃꯣꯅꯤꯀꯥ ꯁꯥꯎꯔꯞ ꯇꯧꯅ, ꯏꯕꯨꯡꯉꯣ! ꯃꯦꯀꯤꯔꯥꯁꯁꯨ, ꯏꯕꯨꯡꯉꯣ! ꯕꯤꯃꯣꯇꯤ ꯑꯅꯤꯗꯨꯗ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯍꯦ, ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ? ꯃꯣꯅꯤꯀꯥꯅ, ꯏꯃꯥꯗꯤ ꯅꯆꯥꯅꯨꯄꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯐꯖꯕ ꯍꯦꯟꯕꯩꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ? ꯐꯖꯔꯦꯍꯦ, ꯇꯤꯝꯐꯛ ꯍꯦꯛ ꯃꯥꯟꯈꯩ꯫ ꯅꯪꯗꯤ ꯍꯧꯗꯣꯡ ꯎꯁꯤꯕ ꯃꯥꯜꯂꯤ꯫ ꯍꯩ, ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯅꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯄꯥꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯜꯒ ꯂꯩꯃꯒꯗꯨ ꯃꯊꯥ ꯁꯥꯅ ꯂꯩ꯫ ꯁꯅꯥꯍꯜ ꯏꯃꯨꯡꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩ꯫ ꯂꯩꯃꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ, ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯃꯗꯤ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯖꯤꯛꯇꯗ ꯁꯣꯏꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥ? ꯅꯪ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯣ? ꯆꯠꯃꯤꯟꯅꯈ꯭ꯔꯤꯕꯁꯤꯡꯗꯨ ꯐꯖꯅ ꯃꯨꯟꯅ ꯍꯪꯍꯧ ꯌꯥꯗ꯭ꯔꯣ? ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯀꯞꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯍꯥ? ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯂꯩꯃ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯑꯩꯁꯨ ꯍꯪꯉꯤꯅꯤ, ꯃꯃꯥꯟꯅꯕꯤ ꯍꯣꯏꯒ ꯆꯠꯀꯅꯤ ꯍꯥꯏꯔꯛꯏꯅꯤ꯫ ꯑꯩꯅ ꯏꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ, ꯑꯗꯨꯅ ꯁꯤꯒꯨꯝꯕꯗꯤ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯃꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ ꯅꯆꯥꯗꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯜꯂꯨꯔꯤꯕꯗꯨꯕꯣ? ꯐꯠ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯧꯖꯤꯛ? ꯂꯩꯃ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡ,
ꯄꯨꯂꯤꯁꯇ ꯇꯥꯛꯂꯁꯤꯕ? 24 hours ꯁꯨꯗ꯭ꯔꯗꯤ ꯄꯨꯂꯤꯁꯇꯅꯦ ꯏꯟꯐꯣꯔꯝ ꯇꯧꯕ ꯌꯥꯔꯣꯏ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ. ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯗꯤ ꯐꯩꯗꯣ, ꯅꯠꯇꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯁꯅꯥꯍꯜ ꯇꯞꯅ, ꯃꯃꯥ, ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯗꯤ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯦ ꯇꯝꯒꯗꯧꯕꯅꯤꯅꯦ. ꯈꯖꯤꯛꯇꯗ ꯁꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗꯅꯤ ꯃꯥꯡꯖꯒꯗꯕꯁꯦ. ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯁꯤꯒꯤ ꯑꯋꯥ ꯆꯩꯅꯥꯗꯤ. ꯁꯅꯥꯍꯜ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯂꯦꯞꯂꯒ ꯂꯩ. ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯆꯥꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯕꯁꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯂꯤꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯤ. ꯄꯥꯏꯈꯣꯝꯕꯗꯨ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯤ ꯑꯗꯨꯒ ꯐꯥꯔꯁ ꯑꯦꯗ ꯄꯤ. ꯅꯣꯡꯃꯩꯒꯤ ꯕꯨꯂꯦꯠꯅ ꯈꯦꯠꯂꯒ ꯆꯠꯈꯤꯕꯅ ꯊꯣꯏꯗꯣꯛꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯑꯗꯤꯇꯤꯌꯥ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ, ꯚꯥꯏ, ꯑꯉꯥꯡꯈꯩꯁꯤ ꯃꯌꯨꯝ ꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯔꯒꯦꯔꯥ? ꯕꯤꯗ꯭ꯌꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯊꯣꯏꯁꯅꯥꯗꯣ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯟꯕ ꯉꯝꯃꯣꯏ. ꯔꯣꯁꯅꯤꯅ, ꯑꯩꯁꯨ ꯉꯝꯃꯣꯏ, ꯃꯥ ꯊꯤꯈꯤꯁꯤ. ꯑꯣꯁꯤꯟꯅ, ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯨꯝꯁꯤ, ꯊꯤꯔꯨꯁꯤ. ꯑꯗꯤꯇꯤꯌꯥꯅ, ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯅꯤ. ꯅꯣꯏ ꯍꯥꯟꯅ ꯆꯠꯂꯒ ꯋꯥꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯕꯅ ꯐꯠꯇ꯭ꯔꯣ? ꯕꯤꯗ꯭ꯌꯥꯅ, ꯑꯩꯅꯁꯨ ꯅꯝꯇꯅ ꯍꯧꯕꯤꯔꯤꯅꯤ ꯃꯥꯗꯣ, ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯗꯣꯏꯅꯣ? ꯑꯗꯤꯇꯤꯌꯥ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ. ꯑꯗꯨꯕꯨ ꯃꯥ ꯊꯦꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯆꯞ ꯌꯨꯡꯅ ꯂꯩ. ꯕꯤꯗ꯭ꯌꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯉꯥꯛꯇ ꯅꯣꯏ ꯅꯨꯡꯉꯥꯏꯒꯦ ꯇꯧꯕꯅꯤ. ꯊꯤꯜꯍꯜꯂꯒꯦ ꯏꯃꯥꯟꯅꯕꯁꯤꯡꯗ. ꯇꯝꯆꯥ, ꯑꯩ ꯀꯣꯟꯅ ꯆꯠꯀꯦ. ꯔꯣꯁꯅꯤ ꯍꯣꯏꯁꯦ ꯑꯝꯇ ꯊꯤꯜꯍꯜꯂꯁꯤ ꯍꯥꯟꯅ. ꯔꯣꯁꯅꯤ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯤ. ꯑꯗꯤꯇꯤꯌꯥ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯐꯥꯒꯤ ꯅꯠꯇꯦꯁꯦ, ꯍꯟꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯅꯣꯏꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯕꯅ ꯐꯠꯇ꯭ꯔꯣ? ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦ. ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯗꯁꯨ ꯍꯥꯏꯈ꯭ꯔꯒꯦ, ꯅꯣꯏꯁꯨ ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯅꯦꯕ. ꯑꯁꯨꯝꯅ ꯑꯗꯤꯇꯤꯌꯥꯅ ꯊꯦꯝꯂꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ. ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯑꯗꯤꯇꯤꯌꯥ ꯍꯣꯏꯁꯨ ꯏꯕꯣꯝꯆꯥꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ. ꯏꯕꯣꯝꯆꯥꯗꯨ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗꯦ, ꯃꯌꯨꯝꯗꯨꯁꯨ ꯄꯥꯎ ꯍꯥꯏꯔꯝꯗꯦ, ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗ ꯃꯩꯔꯥꯕꯗꯨ ꯂꯝꯍꯥꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯆꯤꯡꯆꯦꯞ ꯑꯣꯏꯕꯗꯨ ꯎꯕꯗꯨꯗ ꯒꯥꯔꯤꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯥꯝꯂꯝꯂꯒ ꯀꯨꯝꯊꯗꯨꯅ ꯆꯠꯈ꯭ꯔꯦ. ꯀꯨꯏꯗꯦ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯒ ꯑꯃꯨꯛ ꯕꯤꯃꯣꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯤꯖꯥ, ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ. ꯕꯤꯃꯣꯇꯤ ꯉꯛꯅ, ꯀꯔꯤ ꯇꯧꯔꯒꯦ ꯁꯅꯥꯈ꯭ꯌꯥ? ꯍꯥ, ꯂꯥꯏ ꯊꯣꯛꯂꯛꯏꯔꯣ? ꯏꯆꯦ, ꯅꯠꯇꯦ, ꯂꯥꯛꯎꯅꯦ, ꯉꯥꯡꯗ ꯂꯩꯔꯅꯨ. ꯕꯤꯃꯣꯇꯤꯁꯨ ꯇꯥꯍꯥ ꯇꯥꯍꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯥꯛꯇꯕ ꯀꯨꯏꯃꯟꯕꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯛꯏ. ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨꯁꯨ ꯌꯦꯡꯉꯤ. ꯃꯤꯠꯆꯤꯗꯅ ꯌꯦꯡꯂꯨꯕ ꯃꯦꯀꯤꯔꯥꯁ ꯈꯪꯍꯧꯗꯦ. ꯃꯃꯥ ꯃꯄꯥꯕꯨ ꯏꯟꯊꯣꯛꯂꯒ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯩ. ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁ ꯆꯪꯂꯛꯄꯗꯨꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ. ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ. ꯃꯤꯠꯂꯨꯗꯒꯤ ꯃꯔꯤꯛ ꯆꯥꯎꯔꯛꯄ ꯄꯤꯔꯥꯡꯅ ꯁꯤꯟꯊꯈꯤꯕꯗꯨ, ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ ꯃꯇꯧꯗꯨ, ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯇꯣꯞꯁ ꯂꯤꯠꯄꯗꯨꯁꯨ ꯅꯥꯀꯟꯒꯤ ꯄꯥꯝꯕꯣꯝ ꯃꯌꯥꯗꯨ ꯁꯦꯒꯥꯏꯔꯝꯃꯤ. ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯦꯀꯤꯔꯥꯁ ꯊꯃꯣꯏꯗ ꯆꯩꯅꯥꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ. ꯃꯦꯀꯤꯔꯥꯁ ꯂꯤꯠꯂꯝꯂꯤꯕ ꯖꯦꯀꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯊꯣꯏꯁꯅꯥꯕꯨ ꯂꯤꯠꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯊꯣꯏꯁꯅꯥꯅ ꯀꯤꯔ ꯂꯧꯔꯤ. ꯆꯪꯉꯛꯀꯅꯨ, ꯅꯪ ꯆꯪꯉꯛꯀꯅꯨ. ꯑꯩꯅ ꯈꯪꯗ꯭ꯔꯕꯣ ꯊꯣꯏꯁꯅꯥ? ꯑꯩ ꯃꯦꯀꯤꯔꯥꯁꯅꯦ. ꯊꯣꯏꯁꯅꯥ ꯃꯁꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯁꯣꯜꯂꯤ. ꯃꯦꯀꯤꯔꯥꯁ. ꯃꯦꯀꯤꯔꯥꯁꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯀꯦꯠꯇꯨ ꯂꯤꯠꯁꯤꯟꯕꯤ. ꯈꯪꯍꯧꯗꯦ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯐꯨꯔꯤꯠ ꯃꯁꯤ ꯑꯃꯗ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏꯅ ꯐꯠꯇꯕ ꯇꯧꯏ. ꯑꯩ ꯀꯤ. ꯃꯦꯀꯤꯔꯥꯁ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ, ꯇꯧꯔꯔꯣꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯁꯤꯗꯤ. ꯊꯣꯏꯁꯅꯥ ꯀꯞꯂꯒ, ꯑꯩ ꯀꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯦꯀꯤꯔꯥꯁ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯀꯤꯔꯥꯁꯀꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯃꯦꯀꯤꯔꯥꯁꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯩ. ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯃꯇꯧꯗꯨ ꯈꯔ ꯀꯣꯛꯅꯕ ꯃꯥꯁꯨ ꯀꯣꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯑꯩ ꯂꯥꯛꯑꯁꯤꯗꯤ. ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯔꯣꯏ, ꯑꯩ ꯂꯥꯛꯏ. ꯊꯣꯏꯁꯅꯥ ꯀꯞꯄ ꯂꯦꯞꯇꯦ, ꯑꯗꯨꯃꯛ ꯀꯞꯂꯤ. ꯃꯦꯀꯤꯔꯥꯁ ꯇꯞꯅ, ꯀꯞꯀꯅꯨꯁꯦ, ꯋꯥꯔꯅꯤ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ. ꯌꯨꯝꯗ ꯀꯃꯥꯏꯅ?
ꯃꯣꯏꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯁꯪ ꯑꯃꯗ ꯂꯃꯥꯡ ꯑꯃꯗ ꯑꯩ ꯆꯠꯅꯤꯡꯗꯦ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯁꯦ ꯑꯩ ꯂꯥꯛꯁꯤꯗꯤ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯁꯤꯗꯤ ꯃꯅꯤꯡꯗꯒꯤ ꯃꯣꯅꯤꯀꯥꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯄꯥꯈꯠꯄꯒꯤ ꯃꯁꯥꯁꯦ ꯊꯛꯀꯠꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯆꯣꯏꯔꯣꯜꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯇꯞꯅ ꯊꯦꯝꯂꯒ ꯄꯨꯅꯕ ꯇꯧꯁꯤ ꯃꯦꯀꯤꯔꯥꯁ ꯃꯆꯦꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯁꯅꯥꯕꯨ ꯊꯦꯝꯂꯛꯏ ꯊꯣꯏꯁꯅꯥ ꯌꯥꯗꯦ ꯀꯤ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯔꯤ ꯃꯦꯀꯤꯔꯥꯁ ꯇꯞꯅ ꯌꯨꯝꯗ ꯆꯠꯂꯗꯤ ꯀꯅꯥꯝꯇ ꯂꯥꯛꯑꯣ ꯆꯠꯁꯦꯕ ꯑꯩꯒ ꯌꯨꯝꯗ ꯆꯠꯁꯤ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯤꯅ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯤ ꯑꯁꯤ ꯐꯠꯇꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯕꯨ ꯐꯠꯇꯕꯁꯦ ꯁꯤꯟꯅꯗꯣꯏꯔꯣ ꯑꯁꯤ ꯐꯠꯇꯕ꯭ꯔꯥꯕ ꯅꯠꯇꯦ ꯕꯕꯥꯅꯤ ꯑꯩꯒꯤ ꯕꯕꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯅꯥꯀꯟꯗꯒꯤ ꯕꯤꯃꯣꯇꯤꯅ ꯂꯥꯛꯑꯣ ꯏꯃꯥꯈꯣꯏꯒ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯃꯣꯇꯤꯅ ꯇꯞꯅ ꯊꯣꯏꯁꯅꯥꯕꯨ ꯄꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏ ꯊꯣꯏꯁꯅꯥ ꯕꯤꯃꯣꯇꯤꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯃꯦꯀꯤꯔꯥꯁꯀꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯣꯅꯤꯀꯥꯅ ꯏꯃꯥ ꯌꯥꯔꯣꯏ ꯊꯦꯡꯉꯨꯔꯅꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤ ꯃꯁꯥꯁꯤ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯎꯗꯣꯏꯁꯦ ꯑꯗꯨꯅ ꯀꯩꯝ ꯍꯥꯏꯔꯅꯨ ꯏꯕꯨꯡꯉꯣꯟꯗ ꯊꯦꯝꯍꯜꯂꯁꯤ ꯃꯧꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯂꯒ ꯄꯨꯔꯣ ꯏꯕꯨꯡꯉꯣ ꯃꯦꯀꯤꯔꯥꯁ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯣ ꯅꯣꯝꯂꯛꯏ ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒ ꯆꯠꯂꯁꯤ ꯊꯣꯏꯁꯅꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯣ ꯅꯣꯝꯂꯛꯏ ꯃꯦꯀꯤꯔꯥꯁ ꯇꯞꯅ ꯊꯣꯏꯁꯅꯥꯕꯨ ꯁꯝꯂꯒ ꯆꯠꯄ ꯍꯧꯏ ꯊꯣꯏꯁꯅꯥ ꯈꯔ ꯆꯠꯄ ꯍꯧꯔꯒ ꯃꯈꯣꯡꯗꯣ ꯅꯥꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯈꯣꯡꯁꯤ ꯌꯥꯝ ꯅꯥꯏ ꯃꯦꯀꯤꯔꯥꯁ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯒ ꯌꯦꯡꯂꯩ ꯇꯉꯧꯕꯤ ꯊꯣꯠ ꯂꯥꯎꯕꯤ ꯇꯕꯥꯔꯕꯤ ꯅꯨꯖꯥꯃꯥꯒꯤ ꯃꯈꯣꯡꯗꯨ ꯏꯉꯛꯅ ꯏ ꯉꯛꯇ ꯉꯥꯏꯔꯤ ꯃꯦꯀꯤꯔꯥꯁꯅ ꯌꯥꯝ ꯅꯥꯔꯕꯣ ꯍꯣꯏ ꯃꯦꯀꯤꯔꯥꯁ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯁꯅꯥꯗꯨ ꯄꯝꯈꯠꯂꯒ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯣꯝꯗ ꯄꯨꯔꯛꯏ ꯊꯣꯏꯁꯅꯥ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯦꯀꯤꯔꯥꯁꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯦ ꯒꯥꯔꯤꯗ ꯊꯣꯏꯁꯅꯥꯕꯨ ꯐꯝꯍꯜꯂꯤ ꯊꯣꯏꯁꯅꯥꯒꯤ ꯅꯥꯀꯟꯗ ꯃꯦꯀꯤꯔꯥꯁꯇꯨ ꯐꯝꯃꯤ ꯑꯗꯨꯒ ꯃꯣꯅꯤꯀꯥꯁꯨ ꯐꯝꯃꯤ ꯃꯩꯔꯥꯕ ꯒꯥꯔꯤꯗꯨꯃꯨꯛ ꯊꯧꯕ ꯍꯧꯏ ꯕꯤꯃꯣꯇꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯀꯝꯗꯧꯅꯤ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯀꯔꯝꯅ ꯄꯤꯅꯤ ꯃꯣꯅꯤꯀꯥꯗꯨ ꯍꯥꯏꯐꯦꯠ ꯊꯣꯏꯁꯅꯥꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯅꯣ ꯎꯈ꯭ꯔꯦ ꯑꯩꯅ ꯃꯥꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯕꯤꯃꯣꯇꯤꯗꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯅꯤ ꯀꯝꯗꯧꯅꯤ ꯃꯣꯅꯤꯀꯥ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯃꯆꯥꯅꯤ ꯕꯤꯃꯣꯇꯤꯒ ꯃꯩꯔꯥꯕꯒꯗꯨ ꯉꯛꯂꯞꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯃꯣꯅꯤꯀꯥꯅ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯣꯏꯅ ꯂꯩꯕ ꯗꯣꯛꯇꯔ ꯁꯅꯥꯍꯟꯒꯤ ꯃꯆꯥꯅꯤ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗ ꯁꯔꯒ ꯄꯨꯟꯅ ꯂꯥꯛꯄꯗ ꯊꯦꯡꯅꯍꯧꯕꯅꯤ ꯀꯝꯗꯧꯅ ꯃꯦꯀꯤꯔꯥꯁꯅ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯗꯕ꯭ꯔꯣ ꯌꯥꯎꯗꯦ ꯑꯗꯨ ꯖꯦꯝꯁꯤ ꯀꯔꯝ ꯀꯥꯟꯗ ꯅꯣꯔꯃꯦꯜ ꯂꯥꯛꯀꯅꯤ ꯄꯣꯊꯥꯍꯜꯂꯒ ꯔꯦꯁ ꯐꯖꯅ ꯇꯧꯔꯗꯤ ꯅꯣꯔꯃꯦꯜ ꯂꯥꯛꯀꯅꯤ ꯇꯨꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯃꯁꯥꯁꯦ ꯀꯤꯕꯒ ꯄꯥꯈꯠꯄꯒꯅ ꯃꯇꯣꯝꯇ ꯇꯨꯝꯈꯤꯔꯣꯏ ꯃꯤꯗꯥꯖꯣꯂꯥꯝ ꯏꯟꯖꯦꯛꯁꯟꯗꯣ ꯀꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯦꯀꯤꯔꯥꯁꯅ ꯁ꯭ꯋꯥꯏꯗ ꯐꯪꯒꯗ꯭ꯔꯣ ꯐꯪꯒꯗꯧ ꯃꯥꯟꯗꯦ ꯃꯤꯅ ꯄꯥꯛ ꯂꯩꯕꯗ ꯄꯤꯔꯛꯑꯣꯏ ꯃꯩꯔꯥꯕꯅ ꯑꯗꯣ ꯏꯕꯦꯝꯃ ꯀꯝꯗꯧꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯁꯤꯔꯣ ꯄꯥꯕꯨꯡ ꯑꯗꯨꯝ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯃꯐꯝ ꯈꯪꯉꯤ ꯁꯥꯔꯒꯤ ꯅꯝꯕꯔꯗꯣ ꯁ꯭ꯇꯥꯐꯀꯤ ꯃꯤꯁꯤꯡꯗ ꯍꯪꯒꯦ ꯑꯗꯨꯒ ꯄꯥꯎ ꯄꯤꯈꯤꯒꯦ ꯕꯤꯃꯣꯇꯤꯅ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯣ ꯃꯦꯀꯤꯔꯥꯁꯅ ꯖꯦꯝꯁꯤ ꯑꯗꯣꯁꯦ ꯃꯣꯏ ꯃꯃꯥꯒ ꯕꯕꯥꯒꯗꯤ ꯃꯁꯛ ꯈꯪꯒꯗ꯭ꯔꯣ ꯃꯥꯒꯤ ꯈꯪꯂꯣꯏ ꯊꯦꯡꯕ ꯁꯣꯛꯄ ꯀꯅꯥꯝꯇꯅ ꯌꯥꯔꯣꯏ ꯃꯥꯅ ꯇꯣꯏꯅ ꯈꯪꯕ ꯃꯤ ꯃꯥꯅ ꯑꯗꯨꯝ ꯈꯟꯕ ꯃꯤꯅꯤ ꯃꯥꯅ ꯈꯪꯗꯣꯏꯁꯦ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯩ ꯊꯣꯏꯁꯅꯥꯗꯤ ꯃꯦꯀꯤꯔꯥꯁꯀꯤ ꯂꯦꯡꯖꯨꯝꯗ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯁꯣꯝꯗ ꯕꯤꯗ꯭ꯌꯥ ꯍꯣꯏꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯊꯥ ꯁꯥꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯂꯩꯔꯝꯃꯤ ꯕꯤꯗ꯭ꯌꯥ ꯇꯞꯂꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯕꯤꯖꯦꯟꯇꯤ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯔꯥꯖꯦꯟ ꯕꯤꯖꯦꯟꯇꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ ꯕꯤꯖꯦꯟꯇꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯪ ꯁꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ
ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯂꯤꯕꯅꯣ ꯅꯪ ꯅꯪ ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯂꯤꯕꯅꯣ ꯁꯤꯖꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯁꯤꯈ꯭ꯔꯣ ꯆꯪꯉꯛꯀꯅꯨ ꯅꯪꯒꯤ ꯃꯁꯤ ꯆꯪꯉꯛꯀꯅꯨ ꯁꯥꯒꯩꯁꯦ ꯅꯪꯅ ꯁꯥꯒꯩꯁꯦ ꯆꯦꯟꯊꯍꯟꯒꯗꯧꯔꯤꯕꯅꯦ ꯁꯥꯒꯩ ꯆꯦꯟꯊꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤ ꯅꯪꯁꯦ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯔꯥꯖꯦꯟꯅ ꯍꯥꯏ ꯕꯤꯖꯦꯟꯇꯤ ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯗꯧꯕꯒꯦ ꯐꯨꯔꯒ ꯀꯔꯤ ꯀꯥꯟꯅ ꯐꯪꯗꯧꯔꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯖꯦꯟꯇꯤꯕꯨ ꯈꯝꯗꯣꯛꯏ ꯕꯤꯗ꯭ꯌꯥ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤ ꯕꯤꯖꯦꯟꯇꯤꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯋꯥꯏ ꯄꯥꯏꯈ꯭ꯔꯦ ꯁꯥꯎꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯣꯏꯅ ꯈꯜꯂꯒ ꯀꯔꯤꯒꯤ ꯃꯤꯗꯨꯕꯨ ꯍꯧꯔꯤꯕꯅꯣ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯧꯔꯤꯕꯅꯣ ꯔꯥꯖꯦꯟ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯊꯣꯏꯁꯅꯥ ꯍꯣꯏꯗ ꯆꯠꯂꯒ ꯄꯥꯎꯁꯤ ꯇꯝꯂꯨꯁꯤ ꯕꯤꯖꯦꯟꯇꯤꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯃꯥꯏꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯃꯇꯥꯡ ꯆꯥꯗꯅ ꯀꯩꯅꯣ ꯕꯤꯖꯦꯟꯇꯤ ꯑꯩꯁꯤ ꯁꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯟꯅꯔꯨꯁꯤ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯀꯣꯛ ꯉꯥꯎꯔꯝꯂꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯂꯥꯛꯏ ꯒꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯅꯥꯍꯜꯒ ꯂꯩꯃꯒꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯕꯤꯖꯦꯟꯇꯤ ꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯨꯡ ꯑꯣꯏꯔꯞꯅ ꯕꯤꯗ꯭ꯌꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯃꯗꯨ ꯇꯍꯥ ꯃꯉꯣꯟꯗꯒꯤ ꯆꯦꯟꯊꯔꯛꯇꯨꯅ ꯕꯤꯗ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯅꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯗꯕ꯭ꯔꯣ ꯕꯤꯗ꯭ꯌꯥ ꯂꯩꯃꯗ ꯀꯞꯂꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯂꯩꯃ ꯕꯤꯗ꯭ꯌꯥꯅ ꯀꯞꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ ꯅꯥꯀꯟꯗꯒꯤ ꯕꯤꯖꯦꯟꯇꯤꯗꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯩꯃꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯗ ꯆꯤꯊꯗꯅ ꯂꯩ ꯂꯩꯃ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯥꯏꯗꯈ꯭ꯔꯦ ꯁꯅꯥꯍꯜ ꯄꯥꯈꯠꯅ ꯆꯪꯂꯛꯇꯨꯅ ꯂꯩꯃꯕꯨ ꯄꯝꯂꯒ ꯏꯃꯨꯡꯗ ꯄꯨꯈꯠꯂꯛꯏ ꯑꯗꯨꯒ ꯁꯣꯐꯥꯗ ꯇꯞꯅ ꯍꯤꯞꯍꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯅ ꯀꯟꯅ ꯂꯥꯛꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯍꯜꯒꯤ ꯐꯣꯟꯗꯨ ꯔꯤꯡꯈꯤꯡꯂꯩ ꯁꯅꯥꯍꯜ ꯐꯣꯟꯗꯨꯗ ꯍꯥꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ ꯂꯦꯞꯇꯨꯅ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ ꯅꯝꯕꯔ ꯈꯪꯗꯕ ꯑꯣꯏꯕꯅ ꯁꯅꯥꯍꯜ ꯋꯥ ꯀꯩꯁꯨ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯐꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯁꯔ ꯁꯅꯥꯍꯜꯅ ꯀꯅꯥ ꯁꯔ ꯑꯩꯅꯤ ꯃꯣꯅꯤꯀꯥꯅꯤ ꯑꯣ ꯀꯩ ꯂꯩꯔꯦ ꯃꯣꯅꯤꯀꯥ ꯁꯅꯥꯍꯜꯗ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯝꯂꯩ ꯌꯧꯔꯛꯀꯗꯧꯔꯦ ꯀꯨꯏꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯝꯂꯩ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯗꯨ ꯈꯔ ꯂꯩꯇꯥꯏ ꯐꯣꯟꯗꯨ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯁꯅꯥꯍꯜ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯃꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠꯇꯨ ꯇꯞꯂꯤ ꯄꯥꯡꯂꯩ ꯑꯗꯨꯒ ꯄꯥꯈꯠꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯤ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏ ꯁꯅꯥꯍꯜꯅ ꯄꯥꯈꯠꯂꯅꯨꯁꯦ ꯏꯆꯥꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯀꯔꯥꯏꯗ ꯁꯅꯥꯍꯜ ꯃꯣꯅꯤꯀꯥꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯂꯩꯃꯗ ꯇꯝꯃꯤ ꯂꯩꯃꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯕꯤꯖꯦꯟꯇꯤꯒ ꯔꯥꯖꯦꯟꯒꯗꯨ ꯍꯟꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯩ ꯁꯅꯥꯍꯜꯅ ꯂꯥꯏꯕꯛꯇ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯊꯣꯏꯁꯅꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯕꯤꯗ꯭ꯌꯥ ꯍꯣꯏꯁꯨ ꯍꯟꯗ꯭ꯔꯦ ꯃꯥ ꯍꯜꯂꯛꯂꯒ ꯎꯅꯔꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯨꯗ ꯑꯉꯥꯎꯕꯒꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯂꯥꯎ ꯈꯣꯡꯂꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯨꯝ ꯑꯃꯗ ꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯊꯣꯡ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯉꯣ ꯑꯩ ꯑꯕꯦꯝ ꯊꯤꯕ ꯆꯠꯈꯤ ꯃꯥ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯝꯆꯥꯗꯨ ꯂꯥꯛꯏ ꯏꯕꯣꯝꯆꯥꯒ ꯄꯨꯟꯅ ꯑꯗꯤꯇ꯭ꯌꯥꯗꯨ ꯆꯪꯉꯛꯇꯨꯅ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯂꯩ ꯄꯥꯏꯈꯣꯝꯕ ꯃꯄꯥ ꯎꯕꯗ ꯎꯔꯥꯎ ꯊꯔꯥꯎꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯏꯕꯣꯝꯆꯥ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯎ ꯆꯠꯁꯤ ꯄꯥꯏꯈꯣꯝꯕꯅ ꯕꯕꯥ ꯆꯠꯂꯝꯃꯣ ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ ꯏꯕꯣꯝꯆꯥ ꯁꯥꯎꯔꯞ ꯇꯧꯅ ꯏꯃꯥꯡ ꯊꯥꯔꯣ ꯕꯕꯥ ꯍꯥꯟꯅ ꯆꯠꯄꯤꯔꯝꯃꯣ ꯑꯩ ꯃꯤ ꯊꯤꯒꯗ ꯋꯥꯠꯂꯤ ꯑꯅꯝ ꯀꯟꯒꯅꯨ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯅꯁꯤ ꯕꯕꯥ ꯉꯁꯤ ꯈꯛꯇꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯤ ꯏꯕꯣꯝꯆꯥ ꯁꯥꯎꯅ ꯃꯆꯥꯕꯨ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯏꯊꯛꯇꯁꯨ ꯆꯤꯟ ꯈꯨꯝꯕ ꯁꯥꯔꯤꯅꯦ ꯂꯥꯎ ꯏꯃꯥꯡꯗ ꯊꯥꯎ ꯆꯠꯁꯤ ꯍꯥꯏꯔꯗꯅ ꯕꯕꯥ ꯃꯇꯥꯡꯗꯅꯤ ꯕꯕꯥ ꯆꯠꯄꯤꯔꯝꯃꯣ ꯏꯕꯣꯝꯆꯥ ꯁꯥꯎꯅ ꯄꯥꯏꯈꯣꯝꯕ ꯑꯩ ꯃꯤ ꯑꯃ ꯊꯤꯒꯗꯧ ꯂꯩꯔꯤ ꯃꯥ ꯊꯤꯔꯒ
ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯏꯕꯣꯝꯆꯥ ꯁꯥꯎꯅ ꯃꯁꯥꯗ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ, ꯃꯁꯣꯝ ꯄꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯪ ꯅꯃꯥꯕꯨ ꯍꯨꯟꯗꯣꯛꯄ ꯉꯝꯃꯗ꯭ꯔꯣ? ꯍꯥ? ꯑꯁꯣꯏꯕꯤ ꯅꯃꯥꯗꯨꯅ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯠꯇꯥꯗꯨ ꯂꯩꯍꯧꯔꯦ꯫ ꯅꯪ ꯅꯃꯥꯒꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯣ? ꯍꯥ? ꯅꯃꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯅꯪ? ꯄꯥꯏꯈꯣꯝꯕ ꯄꯥꯈꯠꯅ, ꯕꯕꯥ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯍꯧꯔꯦ꯫ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯄꯥꯈꯠꯅ, ꯕꯕꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯆꯠꯈ꯭ꯔꯤ꯫